Rasna, se, amta tapthaw, sayon, nang wakhal yamna khanjanba male. Bhai, aiba amuktang di, ichan gi nakta pubiyu. Ai ichan ga wari sanage. Nang yumda hanamda chango, ai soidana ichan ga nanga wari sanahangani. Aibu thajawo. Bhai, ma lotkre. Mayumda leina, ai lae khangna. Ngasidi, ma, aina udanaba haiduna lotkre. Hera, nupi macha mana kadai phauke kulot kani. Mana ngami khailot chano. Aina soidana aigi marupki dama ki kupong kani. Oiningba moishano. Ai ichan budi aigi nakta lengdana thamgani. Sayon asi haiduna amuksu hikna kablai. Aigi marupna asuk thamoi shokna kablaga. Hera, bhai, nang yumda hanjalo. Si yoradi ai muk tawge. Ngasiga numit humnigi manungda ai ichan bu nangi na phamde hek sinaba ngamdraba. Ai ras natri bhai. Bhai, ai haifam khangde. Maga pau phongna ba pami ai. Pau phongna ba du khagdara nangna ichandagi pamni se. Abu punchi chupa leimina ba dudi pamdraba. Unaba dudang unahalo. Makhata ba thabak ai toge. Okay, yare. Haujikidi yumda halo. Ai soidana ichan ga nanga unahangani. Bhai, ayum changningdre. Ai mafam sida sum leirage. Wathi nganglano kok chango aina unahangani hairamatada anam yam kan gano. Anam kan manante bhai. Ai chaningdabani. Sayon tarakli ba mapising adu taithok na khumlai. Ai laktringai da yam thuna chathawro. Nang natradi ai yauraga phibam ama tararoi nang ko. Phare, bhai. Ai humda changlage. Adu soidana maki maga unahalu ko aiga. Don't worry my boy. Ai soidana na bai ni unahangani. Makhada ba thabakti nangi. Sayon kapli ba maragtuda hairap nokloi. Phare, bhai. Ai chatlagi. Adu nang sohen ba diyaroi ko. Sorry hairamatada yam nganglano yumda prapra hanjalo. Sayon phone na thamduna yumda halaklami. Office hour oribanina yumsu kanamta halaknadri. Ichan, kaigino nangna iphamdagi lotlibadi. Ai nang yaudana karamna hingo haibano. Ichan, ai nangi ke kuphongbada wari. Tasena nangi ke kuphongba ngamdre. Thokla oba. Numidangni thaja chak thongnaba haiduna tawri. Sayon mamagi nakta tapna changlaktuna mamada yengduna leiri. Ibungo kaidawre. Kashu tawdeda ima. Sayon masado amuksu tuphak tuphai chanduna chair da phamthai. Napadi ngasi thinglakani hairakpani meeting ama leiri haidana. Sayon khomningdana khomda yadabagi mawongda khomli. Amuk haugatuna chatli amuksu phamli. Thaja machagi matawduda karino amadi leiri haiba khangli. Ibungo. Amukta gyan tana phamuse. Sayon tapna amuk chairduda phamtharami. Thaja tawriba thabak singdu loisilamlaga machagi nakta amuk phamthai. Ichana ngasaidagi hangat handa chatlibado kari tawrage. Se, ima da walot kano. Ima. Chingnanu se. Ima da singna hayo. Walot kano. Ichana pamlibado karino. Ima. Ai chan bunungsi. Asi haiduna sayon mamagi makhutu chetna paisinduna kaplami. Aima. Karigino nang nakapli-dubo. Manung siraga karigino asuk thawai nungai tana kaplise. Ima, ai ma banusi. Maga kaina bado pamte. Ai ngamgani thajade. Se manung siraga kai kapli bano kapkano. Ichan haise hospital da lairi kanda phone tawra ambadu mali. Mani ma. Tribe mali. Magi londo khara khoibagum tawi. Ima. Kisham thong kabui khundagini. Adubu kari kaige. Jat manadrabaso. Aima. Ima di mali haiba khagdani atay kashu haideni ichada. Sayon mapidu taikthoktuna. Ima. Madu ngasidi mimana dabi haibadu oiri ima. Thaja machada munna yengli. Imada wado mayek singna hayusi koithoktabida ngango imada. Ima. Mado. Ainu hospital da leiringaida accident amada mamit animak uba ngamdre hai. Sayon mapidu tapna sintharakli. Kari
Nang hospital la lairingayda mit animak udre haiba aduga mit piramliba adasu nupi nongmata unagi haibada yakidabani thaja machinda kari no murum sonduna machada munna yengdana lay ima ai mabu nushi ai maga lemina chaki ai gi punsi kongchat maga himina chaki ima gi bunga madi ai udana ba haiduna lotkre adubu ai ma tekini phangmaga ai mabu yumchida pusinge khali sayon ima nachana haibase amtadi yabiyo mami mana dabi oirabasu yumsigi mau ohenbiyo ima asi haiduna makhutlo duna hugatlaga mamagi mangda khulkulaga leirami imagi sayon karino tawridubo se hagalo adumna tawganu se thaja machabu hugatpiri sayondi kapli adumak tawri ima ai apamba se asitangdi tunghanbiyo ibunga ima kaisu haidene ichagi apambadu tawjaro imana yare sayon asi haiduna makokta mamana nanthabiri ima mahagado phangnaba thiduna imagi nakta purakpa ngamba oyu imagi bungo ima haiduna mamagi makhuttu jetna paisinduna kamlai mathangi numittani Jenims complex manungda Ras Thoibiga wari sanari Thoibina Daras ai madungam gadaba mandeda manasu aingon yam warogani adumna hairadi Thoibi aishu sayongi mawongse ubada yengamdre nang amuktangdi magu unanaba sinbiyo Daras yumdagi mapan thoktraba miduda karamna unarucho haidoinoda Thoibi any means tawduna nang amuktangdi makhoi ani unanaba sinbiyo sayondo nungtigi kaptuna lairi hawjik kaplasu maduna hayeng tungda nungaibu oigani khali magi thamoidi ani sukhidre ahanbada lembina amuk thogai biramne ichanga amuk kainarabadi ma ngauduna soidana chatkadaba mali phare ai Daras ki mateng do panglage hayengse pung ama soida thengnarasi Ras harauna ai soidana lawalake Ahoy Daras, adudi aishu class awa changukige. Ras harauna sayon da call tawrami. Sayon tapna. Hello. Ibo hayengse ai nupi chendaba yadre sanatombido. Aduna aikhoi da kharangana lao. Oi longlo ichan amuk da thimina kise hairaga nupi chelage ba. As pung amada lao. Natradi ai nupi thi phangaroi. Bye. Nang natuda ai nupi chela matung thise. Parese ai hayeng dongana laage ado yumna direct pusan badudi phadi phajade he ibo atai da paisa ting du saru sina phareda nangna tawba thabak simane yare thamo nang nungai ni dana hayeng dinamdana natu chalhange nupi ma sulor piam haibrabune hayeng di mayum da halaloi phage minai se matu sel rixen di yada dawna aina ichenga amukta unana basinbiyo na hairaga Sayon sauning na loisili jatna ba haiduna oilongdo matu yam thininga mani mangsi loisilingai tanja duda Ras amuksu call tawsila ame laktriba haujuphau pung baru hele la he nangko khoido yam sauningi natu da haujuk sendradi yaramoi yada bagini koklao nupi dongna petpa yam ngang lerano oilong tawro yare thamolai thoroko nang laga thongdoini injang gaido thoroko nang ni injang thonghogdoini sayon saurona phone do kaktuna prap lochinduna thoglai Ras mamana Ras nang na karino ngasi injang ga mayam thonglisina kana laktoino ima kanam laoi ngasi di mi amanu bi chelhan ge tawni aikhoi langlendi mathakta magi kada leramgani ne telhau chananga khara semhalo sayon sula ani mala aga thongdoini injang se aidi mala paga chatlani haima mala aga chatoi dubu phajade ne phajaba thiba amta thamko se kok chaiba yaba chairu raga ne gyan tarakpani aduna kem khaluno ngangna ringai sayon sulaklami hero nang la edana aishu pung thengena ngasai dei leramini adane aina kok oi
Sayon Raski mama laibaduda chap leplammi. Ibunga nang laaga thongdoini ye insangado. Ngaiduna lairi ni ngasaidagi. Kana laktoino haisu kana no nupi cheni bhab katade. Sayona Ima asi nupi cheni haibani ngasi adugini mana ngasi am haraurise. Rasna Minai yare taningde. Aina haise tawramo aisu thengle chatlage mi ngairamani. Namai di thahe nayumna direct pusandoise. Horen yawraga khangani. Naubaga nikhilgasu nungdang yawraani. Ohoi hoi kok lobiru ro chalo. Ras nokhi tawduna thoki. Sayona Ima akhoi langlendi. Mathakta leiramgani. Ima kaktharake nachan nambung enjangdo thongminaro. Sayon saurangnana henjangdu thongnaba haiduna tawrami. Thaibina Paimyon ngasi tangdi ai ma yingduna unabiroba. Aina asuk kuina lotlaga laklaga unaruradi kari kanagira. Ohoiba adu ngasidi asembu warisingdo hainaduna magisu punchi lambi ama sembiramo. Paimyon wa nganglamde tumina adumakta aduna leirami. Asumna sum tawradi da sayonsu WakhaL itafam khanglaroi. Asembu wari amadi sanaro. Hainaringaida Ras phone tawra ami. Noi loidriba aidi thongda leiri. Thoibi Paimyon da mamito haifet yengi. Thoibi phone du makhutna khanduna. Paimyon Phare ai ngasidi unarage. Thoibi haifet noklaga. Daras minute tarang tangai biramo thogla age. Hoi hoi thoglo. Phone do thamduna Paimyon hoisu loisili. Loisinba loiraduna. Thoibi ai bamukta sambiyo. Thoibi ngahak Paimyon da yengi aduga tapna magi khuttu samduna thoglai. Nakhoi ngaibada aidi wareda kayam keri no khangde. Daras yada tawrini sauno da sayondi. Madi maphamduda leiramani laose kakhalo. Ras na gari ki thongdo hangdoi Thoibi na samduna Paimyon bu gari da kakhathali. Ras gari da thawraktuna makhoi gi yumda hekta thawjili. Thoibi na Daras kanagi yum nusiba. Aikhoi yumne hekta chango. Paimyon hekta chango se. Thoibi na samduna Paimyon changlai sayon su thoglakpaga mapado hek chanari. Ure matam kuina urudraba tungda Thoibi na makhut chamduna chatli amuksu Paimyon makhutuna Thoibi da pairi. Sayon makhon niklapna. Ichan Paimyon khonjal du tare leiriba adu kanano haibasu khangle. Dada Ngaihaki matungni Sayon ga Paimyon ga Ras ki kada tumina phamli waso amatang nade. Ngaihak tumina leina rurabada achikpa adu thugairaduna Sayon Paimyon da masa pumba onselakduna kaurai. Ichan Aigi phamdagi kayam kuina lotki khalino. Kayam kuina natte punchi chuppagi lotlage khanna lotbane. Sayon makhol nikna Aigi Nungshibabu nangna adu khangbidriba karigino. Nangi thamoi khaktabu nungsikibani. Aigi Nungshibasu dadana lana khanbibadude. Dadana mit udre hairaga aina lapthokigadra. Ichan ai yamna ware. Aibu thadokpirano. Ainanga punchi chupa lemina chage. Asi haiduna Paimyon gi makhut adu chetna paisinduna kablai. Ngamloye. Madu karamna oiba yagani. Ai madu khak ngamloi. Aibu nungsi hairaga aina haibada ngamdriba karigino. Pumnamak pal amana ngasidi khakre. Lanthokpasu yararoi. Mapandani Rasna Thoibi nang hankro. Ai ngasidi makhoi anigi panthungse yawalage khali. Daras karino haiduba. Naubana Thoibi asengbani. Ngasidi makhoi anise panthung yawalase. Asukwana nungsina du sharu. Nikhilna Thoibi nang ekhoi gi matingse amutang pangbiyo. Madu karamna hekto ithokpa yadoino. Hojik Paimyon gi oiriba phibamsiga. Rasna pumnamak loina khalabani. Matungi waridi ekhoina loina thengnarage. Daras ai Nikhilna Thoibi
ai nang hostel phawa yawnaba thinbirage thoklao asi hairamlaga Nikhil su thokre Rasna thoibi ngasigi wafam asidadi yabiyona thoibi wakhal ngahakti khali phare daras ado haying tungi punsida paimyon bu inthok pirakladi ai kaidong ndu tumina khaklai roi madugi dai tai khoina pugani thoibi wakhal ngahak khanba yaba khallaba tungda Nikhil na thinkhre Ras sayon hoi leiriba room aduda changlai aduga thoibi chatkhre haiba ingit ama piramlaga thokre sayon thong adu puna thajili paimyona dada karino thonglon pade se hangbiyo thongdo asi haiduna makhotuna maraduna thong adu thirai ichan ngasidi ai nang bulapna thamlaroi ngasidi nang aigi asengwa panthong aduda soidana purani ai ngamloye dada adumna hai kano ai ngamlang madu khak ngamloye asi haiduna hena kablai sayon paimyon gi nakta changlaktuna ichan aigi nungshiba bulat nagano ai nang buta sengna nungsi madu yaroye pal ase lanthok tuna chatpa ai khak ngamloi minok maisha maraksida asi haiduna paimyon kaptuna leiri